ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝ ꯉꯁꯤꯁꯨ ꯃꯨꯛꯕꯥꯡ ꯑꯃ ꯇꯧꯖꯒꯦ ꯇꯧꯕꯅꯤ, ꯑꯗꯣ ꯏꯟꯁꯥꯡꯁꯦ ꯍꯧꯖꯤꯛ ꯂꯩꯔꯨꯁꯦꯕꯀꯣ꯫ ꯏꯟꯁꯥꯡꯁꯦ ꯀꯩ ꯊꯣꯡꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ, ꯃꯐꯝꯗ ꯆꯠꯂꯒ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯑꯃ ꯈꯜꯂꯒ ꯂꯩꯔꯁꯤ꯫ ꯑꯗꯣ ꯃꯐꯝꯗꯨꯒꯤ ꯌꯣꯜꯂꯤꯕ ꯃꯑꯣꯡ ꯃꯇꯧ, ꯂꯝꯕꯤ ꯃꯄꯥꯟꯗ ꯌꯣꯟꯗꯣꯏꯅꯦꯕꯀꯣ, ꯌꯣꯜꯂꯤꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ꯫ ꯑꯗꯣ ꯗ꯭ꯔꯦꯁꯇꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔ ꯆꯠꯂꯁꯤ, ꯍꯥꯏꯕꯗꯤ ꯌꯥꯝ ꯀꯟꯅ ꯀꯦꯔꯨꯔꯁꯦꯕꯀꯣ꯫ ꯃꯔꯝꯗꯤ ꯌꯥꯝ ꯀꯦꯔꯨꯔꯒꯗꯤ ꯐꯖꯊꯣꯛꯈ꯭ꯔꯗꯤ ꯑꯃꯨꯛ ꯃꯦꯘꯥꯂꯌꯥꯒꯤ ꯂꯩꯁꯥꯕꯤꯅ ꯑꯃꯨꯛ ꯉꯥꯎꯁꯤꯜꯂꯛꯑꯒꯗꯤ ꯑꯩ ꯑꯃꯨꯛ ꯕꯦꯔꯥ ꯀꯥꯅꯦꯕꯀꯣ, ꯍꯥꯏꯗꯤ ꯑꯩ ꯌꯥꯍꯧ ꯏꯟꯕ ꯉꯝꯖꯔꯣꯏꯕ꯫ ꯑꯗꯨꯗꯨꯅ ꯌꯥꯍꯧ ꯏꯟꯗꯅꯕ ꯁꯨꯃꯥꯏꯅ ꯆꯠꯂꯁꯦ꯫ ꯑꯗꯣ ꯑꯗꯨꯝ ꯎꯠꯆꯔꯛꯑꯒꯦ, ꯃꯈꯥ ꯇꯥꯕꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝ ꯂꯩꯕ ꯍꯟꯖꯔꯛꯑꯦ, ꯑꯗꯣ ꯉꯁꯤꯁꯦ ꯈꯤꯇꯪꯁꯨ ꯊꯦꯡꯗꯣꯛꯈ꯭ꯔꯕ, ꯑꯗꯨꯗꯨꯒ ꯄꯣꯠ ꯆꯩꯁꯦ ꯑꯝꯇ ꯉꯁꯤꯗꯤ ꯌꯣꯜꯂꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯑꯗꯨꯗꯨꯅ ꯌꯦꯟ ꯑꯣꯏꯅ ꯂꯩꯖꯔꯛꯑꯦ, ꯑꯗꯨꯒ ꯕꯦꯂꯦꯟꯗ꯭ꯔꯤ ꯑꯃꯒ ꯏꯔꯣꯟꯅꯕꯅ ꯑꯗꯨꯃꯥꯏꯅ ꯇꯧꯖꯕꯅꯤ꯫ ꯕꯦꯂꯦꯟꯗ꯭ꯔꯤꯁꯦ ꯑꯗꯨꯝ ꯆꯥꯛꯇ ꯑꯩꯈꯣꯏꯒꯤꯀꯣ ꯔꯥꯏꯁ ꯀꯨꯀꯔ ꯊꯣꯡꯕꯗꯨꯗ ꯑꯗꯨꯝ ꯏꯊꯟꯗꯅꯦꯅ ꯌꯥꯝ ꯇꯧꯕ ꯅꯠꯇꯕꯅꯤꯅꯀꯣ, ꯉꯥꯟꯁꯤꯟꯖꯔꯒꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯖꯕꯅꯤ, ꯁꯦꯝꯕꯅꯤ ꯁꯤꯗ꯫ ꯁꯤ ꯇꯦꯡꯀꯣꯠꯁꯤꯗ ꯁꯨꯝ ꯍꯥꯞꯄꯒ ꯆꯥꯛ ꯊꯣꯡꯕꯗꯨꯒꯤ ꯃꯊꯛꯇꯨꯗ ꯑꯗꯨꯝ ꯍꯥꯞꯆꯤꯟꯈꯤꯕꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯑꯣꯏꯗꯦꯕ, ꯑꯗꯨꯝ ꯊꯣꯡꯕꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯑꯣꯏꯗꯦ, ꯑꯗꯨꯝ ꯌꯥꯏꯑꯕ꯫ ꯍꯥꯟꯅ ꯕꯦꯂꯦꯟꯗ꯭ꯔꯤꯁꯤ ꯆꯥꯝꯊꯣꯛꯆꯔꯕꯅꯤ, ꯑꯗꯨꯗꯨꯒ ꯂꯣꯏꯅ ꯆꯥꯝꯊꯣꯛꯆꯔꯦ, ꯂꯣꯏꯅ ꯆꯥꯝꯃꯒ ꯀꯛꯀꯗꯧꯗ ꯉꯥꯏꯔꯒ ꯄꯨꯖꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯍꯥꯞꯆꯔꯒꯦ ꯕꯦꯂꯦꯟꯗ꯭ꯔꯤꯁꯤꯗꯀꯣ, ꯃꯣꯔꯣꯛ ꯑꯇꯦꯛꯄ 5-6ꯃꯨꯛ ꯍꯥꯞꯆꯔꯦ꯫ ꯑꯗꯨꯒ ꯑꯂꯨꯁꯦ ꯌꯦꯟ ꯊꯣꯡꯕꯗ ꯈꯔ ꯑꯃ ꯍꯥꯞꯄꯁꯦ, ꯏꯔꯣꯝꯕꯒꯤ ꯈꯤꯇꯪ ꯑꯃꯒ ꯀꯛꯆꯔꯒꯦ ꯁꯤꯗ꯫ ꯁꯤꯅ ꯏꯔꯣꯝꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯖꯈ꯭ꯔꯒꯦ꯫ ꯑꯗꯨꯒ ꯁꯤꯅ ꯌꯦꯟ ꯊꯣꯡꯕꯗ ꯀꯨꯀꯔꯗ ꯀꯥꯝꯃꯒ ꯑꯗꯨꯃꯥꯏꯅ ꯄꯨꯊꯣꯔꯛꯑꯒ ꯉꯧꯁꯦꯅ ꯇꯧꯕꯅꯦꯕ, ꯑꯗꯨ ꯀꯨꯀꯔꯗ ꯀꯥꯝꯅꯕ ꯁꯤꯗ ꯑꯂꯨꯁꯤꯁꯨ ꯍꯥꯞꯅꯕ ꯑꯗꯨꯝ ꯇꯧꯔꯁꯦ, ꯍꯥꯞꯆꯤꯟꯈ꯭ꯔꯁꯦ ꯍꯦꯛꯇ꯫ ꯆꯥꯎꯅ ꯑꯗꯨꯝ ꯍꯥꯞꯆꯔꯒꯦ꯫ ꯑꯗꯣ ꯁꯤꯅ ꯀꯨꯀꯔꯗ ꯀꯥꯝꯅꯕ ꯌꯦꯟꯁꯤꯡꯁꯦ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯀꯣ꯫ ꯑꯗꯨꯃꯥꯏꯅ ꯆꯥꯎꯅꯁꯨ ꯀꯛꯄ ꯌꯥꯎꯋꯦꯕ, ꯑꯗꯨꯗꯨꯅ ꯉꯧꯕꯗꯁꯨ ꯀꯥꯝꯊꯣꯛꯄꯁꯤꯅ ꯈꯔ ꯈꯨꯗꯣꯡ ꯆꯥꯒꯗ꯭ꯔꯥꯅ, ꯅꯨꯡꯉꯥꯏꯒꯗ꯭ꯔꯥꯅ, ꯃꯨꯜꯂꯗ꯭ꯔꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ꯫ ꯁꯤꯃ ꯃꯍꯤ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯀꯥꯝꯃꯨꯔꯁꯦ꯫ ꯁꯤꯅ ꯏꯔꯣꯝꯕꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩ ꯔꯥꯏꯁ ꯀꯨꯀꯔꯗ ꯉꯥꯟꯁꯤꯟꯖꯈ꯭ꯔꯒꯦ, ꯑꯗꯣ ꯃꯈꯥ ꯇꯥꯕ ꯌꯦꯡꯃꯤꯟꯅꯁꯦ꯫ ꯍꯧꯖꯤꯛ ꯀꯥꯝꯕ ꯌꯦꯟꯗꯣ ꯉꯧꯅꯅꯕꯅ ꯑꯗꯨꯃꯥꯏꯅ ꯁꯤ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯖꯔꯦꯀꯣ, ꯑꯗꯨꯗꯨꯒ ꯁꯤꯗ ꯍꯧꯖꯤꯛ ꯀꯥꯝꯕꯗꯨ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯦ꯫ ꯑꯗꯣ ꯍꯧꯖꯤꯛ ꯉꯧꯅꯅꯕ ꯇꯧꯔꯁꯦ꯫ ꯇꯤꯜꯍꯧ ꯊꯥꯗꯖꯔꯅꯤ, ꯑꯗꯨꯒ ꯁꯤꯡ ꯊꯥꯗꯖꯔꯅꯤ꯫ ꯆꯅꯝ ꯊꯥꯗꯖꯔꯦꯀꯣ, ꯑꯗꯨꯒ ꯖꯤꯔꯥ ꯈꯔ ꯑꯃ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯆꯤꯂꯤ ꯄꯥꯎꯗꯔ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦꯀꯣ, ꯑꯗꯨꯒ ꯁꯤꯗ ꯌꯦꯟ ꯉꯁꯥꯏ
Lama hanjir ya. Sida machuri sangkran kule. Ini nggak saya lihat saya nggak lihat doang. Kita ngomong kule. Coba kita lihat. Sama udah kule. Garam masala saya mau kule. Juga chicken masala saya mau kule. Mẹ thong tháp có lôi ra đấy. Anh là cầm ngâu bôi là tàu ghé tàu giờ này rồi ngâu bên là tàu đó mà phi mà mình là thôi là phải mà rồi số học tàu ngầm bra bên mà gì sẽ rồi quần là phải lấy trái rồi xin nào bên lên gì luôn con yên thông bên lấy trái rồi xin là quần là vào rồi xin là bên lên gì luôn vào rồi sao vào rồi sẽ mang tập quyền thầm mà chơi xài tiền bạc ông tiêu thật vậy phiếu cái này cái ăn ngày chơi có nên là phụ sự là gì iron ba này hay thật ra cái iron mà chơi ngapung di hapsat đấy ngapung belen chơi cái iron ba nó mình đi sat bên này ngapung di hap đấy hao lên gì ngapung nhau để bảo là số hao như ngapung nhau mới kèm hao này ăn tàu đấy hao đấy hỏi mà bên gì rồi mà gì thôi đó là sai cái gì à mình này tại bạn phải xin mình đến bên gì đấy hỏi đấy hỏi ăn trầu đây đi Belen thì chỉ thôi là sai nữa rồi bài xin mình hết rồi mà điểm
Rất tận đẹp. Khó đấy. Ăn tàu đấy. Mẹ một hành nữa. Ma'am yam hawre ma'am na nungsibidana ai channel asibu like share subscribe to biram matung tabada hena phajaba nungai ba video kya ama sema ngamna hona jarake asigi damak tadi matang asida losin jarake